ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯌꯨꯝ ꯄꯥꯜꯂꯦ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯁꯤꯡ ꯂꯩꯔꯦ꯫ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤ ꯌꯥꯝ ꯉꯥꯎꯁꯟꯅꯩꯌꯦꯕ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯅꯦꯝ ꯑꯣꯏꯕꯤꯁꯦ ꯁꯤꯁꯤꯅꯁꯨ ꯃꯆꯥꯁꯤꯡ ꯃꯃꯧꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯤꯗꯦꯀꯣ꯫ ꯌꯦꯡꯕꯤꯗꯕꯅꯤꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯕ, ꯃꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯎꯁꯟꯅꯔꯒ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯄꯪꯇꯥꯏ ꯇꯥꯏꯅꯕ, ꯑꯗꯩ ꯈꯠꯅꯕ ꯆꯩꯅꯕꯁꯦ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯐꯨꯔꯦꯗꯅꯀꯣ, ꯁꯥꯎꯅ ꯈꯣꯠꯅ ꯇꯧꯕꯒꯤ ꯈꯨꯠꯅꯨꯡ ꯊꯥꯗꯅ, ꯑꯗꯩ ꯐꯥꯅꯒ ꯊꯣꯝꯕ ꯌꯥꯎꯋꯦ ꯍꯥꯏꯀꯣ꯫ ꯑꯄꯥꯏ ꯄꯣꯠꯅ ꯐꯥꯅꯒ ꯃꯀꯣꯛꯇꯒ ꯊꯣꯝꯕ ꯈꯣꯠꯄ, ꯆꯥꯛ ꯆꯥꯔꯤꯉꯩꯗꯒ ꯈꯠꯅꯈꯤꯕꯅꯤ ꯍꯥꯏ ꯅꯨꯃꯤꯠꯁꯦ꯫ ꯆꯥꯛ ꯆꯥꯔꯒ ꯃꯔꯩ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯕꯗꯒꯤ ꯐꯝꯃꯤꯕ ꯐꯥꯟꯗꯨꯅ ꯃꯀꯣꯛꯇ ꯊꯣꯝꯃꯦ꯫ ꯃꯀꯣꯛꯇ ꯊꯣꯝꯃꯤꯗꯣ ꯌꯦꯡꯗꯗꯅꯀꯣ ꯃꯅꯦꯝꯄꯣꯛꯅ ꯅꯆꯤꯟꯗꯣ ꯀꯟꯃꯜꯂꯤ, ꯃꯤꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯒꯗꯕ ꯇꯥꯏꯃꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯀꯥꯏꯅ ꯉꯥꯡꯉꯦ꯫ ꯑꯗꯩ ꯃꯥ ꯁꯥꯎꯅꯤꯡꯗꯅ ꯃꯅꯦꯝꯄꯣꯛꯁꯤꯗ ꯃꯥꯁꯨ ꯈꯨꯞꯃꯦꯕꯀꯣ꯫ ꯅꯆꯥꯅ ꯐꯠꯇ꯭ꯔꯒ ꯇꯥꯏꯅꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯟꯅꯔꯕ ꯃꯇꯨꯡꯗꯅꯤ ꯈꯠꯅꯩꯁꯦ꯫ ꯇꯣꯉꯥꯟ ꯆꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ, ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛꯁꯦ ꯇꯝꯍꯟꯗ ꯌꯥꯗꯦ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ, ꯂꯥꯏꯔꯤꯛ ꯁꯣꯏꯒꯅꯤ ꯈꯣꯠꯀꯅꯤꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯇꯝꯒꯦꯔꯥ ꯇꯝꯃꯣꯏꯔꯥ ꯆꯔꯥ ꯍꯦꯟꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅꯒ ꯃꯥꯁꯨ ꯈꯜꯂꯦꯕꯀꯣ꯫ ꯃꯆꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯃꯦꯀꯣ, ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯤ ꯉꯝꯃꯦ꯫ ꯃꯥꯁꯦ ꯊꯕꯛꯁꯦ ꯁꯨꯏ, ꯑꯌꯥꯝꯕ ꯃꯥꯅ ꯁꯨꯗꯕ ꯊꯕꯛꯁꯦ ꯂꯩꯇꯦꯀꯣ꯫ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯂꯁꯨ, ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯂꯒꯁꯨ, ꯑꯗꯨꯗꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯄꯨꯔꯣꯏꯕꯁꯦ ꯊꯕꯛ ꯁꯨꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯨꯏꯌꯦꯕ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ, ꯁꯨꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯨꯕ ꯍꯦꯛ ꯂꯦꯞꯈꯤꯕꯗ ꯊꯕꯛꯁꯦ ꯁꯨꯖꯜꯂꯣ, ꯇꯁꯦꯡꯅ ꯄꯣꯌꯦꯡ ꯆꯥꯌꯦꯡꯕꯨ ꯇꯥꯔꯦ, ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯁꯨ ꯌꯥꯗꯕ, ꯃꯁꯥꯒꯤ ꯍꯩꯅꯕꯤꯅꯤ ꯈꯪꯗꯦ ꯀꯔꯝꯕ ꯑꯁꯣꯏꯕꯅꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯁꯤꯗ ꯅꯤꯡꯊꯤꯖꯅ ꯊꯦꯝꯃꯒ ꯍꯥꯏꯔꯁꯨ ꯌꯥꯗꯕꯤ, ꯃꯥꯅ ꯁꯨꯅꯤꯡꯉꯅ ꯁꯨꯕꯤ, ꯁꯨꯅꯤꯡꯗ꯭ꯔꯒꯅ ꯃꯩ ꯏꯁꯤꯡ ꯆꯪꯗꯕꯤꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯃꯅꯦꯝꯄꯣꯛꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯌꯥꯅꯈꯤꯗꯕꯒꯤ ꯃꯔꯝ ꯂꯩ꯫ ꯃꯔꯝ ꯍꯥꯏꯔꯒꯗꯤ ꯃꯥ ꯆꯦꯜꯂꯛꯄ ꯀꯥꯟꯗ ꯃꯅꯦꯝꯄꯣꯛꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦꯅ ꯈꯔ ꯂꯣꯟꯈꯤꯕ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ꯫ ꯑꯗꯒꯤ ꯃꯣꯏꯔꯣꯝꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯌꯨꯝꯁꯤꯒꯤ ꯏꯃꯨꯡꯁꯤꯅꯁꯨ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ, ꯍꯥꯏꯗꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯕ, ꯑꯗꯩ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯉꯩꯗ ꯈꯔ ꯃꯨꯛꯈꯥꯏꯅꯕ ꯃꯨꯛꯊꯦꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯀꯅꯥꯅ ꯀꯔꯤ ꯍꯦꯜꯂꯗꯅ ꯈꯣꯠꯂꯗꯅ ꯇꯧꯕꯗꯒꯤ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯃꯅꯦꯝꯄꯣꯛꯁꯤꯅꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯥ ꯃꯊꯟꯇ ꯅꯠꯇꯕꯅꯤꯅꯀꯣ, ꯃꯣꯏ ꯈꯔ ꯂꯩꯕꯅꯤꯅ ꯎꯁꯤꯠꯄꯤꯗꯕꯁꯦ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯗ꯫ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯂꯧ ꯄꯦꯡꯕ ꯆꯠꯄꯖꯥꯠꯅꯤꯗꯀꯣ꯫ ꯂꯧ ꯄꯦꯡꯕꯁꯦ ꯋꯥꯔꯤꯈꯩ ꯍꯜꯂꯦꯀꯣ꯫ ꯑꯗꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯆꯠꯂꯒ ꯆꯥꯛꯆꯥ ꯃꯥꯡꯗ ꯀꯨꯝꯃꯛꯄꯖꯥꯠꯅꯤꯗ꯫ ꯁꯤꯒꯤ ꯋꯥꯅ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯏꯃꯨꯡꯁꯤꯗ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯁꯜꯂꯒ ꯆꯈꯥꯏꯔꯝꯕꯗꯣ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯊꯛꯄꯒꯤ, ꯑꯗꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕ, ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯃꯥꯅ ꯀꯥꯔꯛꯑꯒꯗꯤ ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯅꯤꯡꯕ ꯇꯥꯏꯃꯤꯡꯁꯤꯗ ꯆꯥꯔꯝ ꯊꯛꯔꯝ ꯈꯪꯗꯕꯤꯗ ꯆꯥꯕ ꯇꯧꯕꯒꯤ, ꯍꯤꯗꯥꯛ ꯊꯛꯄ ꯍꯥꯏꯕꯁꯤꯕꯨ ꯆꯦꯔꯪꯗꯒꯤ, ꯑꯗꯒꯤ ꯆꯨꯔꯨꯞ ꯃꯊꯤꯗꯒꯤ ꯀꯔꯤꯗꯒꯤ, ꯑꯗꯩ ꯍꯦꯟꯖꯥꯡ ꯑꯊꯣꯡꯕ ꯀꯣꯜ ꯂꯤꯛ ꯑꯃꯥꯡꯕꯁꯦ ꯃꯌꯥꯝ ꯂꯩꯔꯝꯕ꯫ ꯃꯆꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯂꯣꯏ ꯆꯠꯈꯤꯕꯀꯣ꯫ ꯁꯤꯁꯦ ꯎꯕꯁꯦ ꯃꯥꯁꯦ ꯃꯤꯍꯨꯟꯁꯦ ꯀꯥꯡꯗꯅ ꯃꯥꯅ ꯀꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯂꯪꯉꯨꯕꯖꯥꯠꯅꯤꯗ꯫ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯒꯤ ꯃꯥꯁꯦ ꯀꯣꯜ ꯑꯃ ꯂꯪꯉꯨꯏ ꯍꯥꯏ꯫ ꯃꯄꯨꯔꯣꯏꯕꯁꯦ ꯀꯩꯝ ꯍꯥꯏꯗꯦ ꯍꯥꯏꯕꯀꯣ꯫ ꯊꯛꯇꯅ ꯆꯥꯗꯅ ꯃꯣꯏꯁꯦ ꯂꯩꯔꯦ꯫ ꯑꯗꯨ ꯂꯩꯔꯒ ꯍꯥꯏꯐꯦꯠ ꯅꯥꯁꯣꯟꯅꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯏ ꯍꯤꯗꯥꯛ ꯉꯥꯎꯃꯤꯟꯅꯕꯁꯦ ꯅꯣꯏ ꯁꯥꯏꯁꯦ ꯁꯥꯎꯔꯦ, ꯅꯣꯏ ꯅꯨꯄꯤꯁꯦ ꯁꯥꯎꯔꯦ, ꯆꯠꯂꯒ ꯏꯀꯥꯏ ꯃꯇꯨꯡꯅꯥꯎ ꯄꯨꯜꯂꯔꯣꯏꯁꯤ ꯈꯣꯠꯂꯔꯣꯏꯁꯤ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯁꯦ ꯃꯥꯁꯦ ꯇꯥꯏꯌꯦꯕꯀꯣ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯃꯣꯏ ꯌꯨ ꯉꯥꯎꯕꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅ ꯉꯥꯡꯗꯣꯏꯅꯣ, ꯍꯥꯏꯗꯤ ꯉꯥꯡꯔꯦ ꯑꯗꯨꯝ ꯀꯥꯎꯔꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯁꯨ ꯈꯟꯕ꯫ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯒ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯉꯨꯔꯦ꯫ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯧꯔꯦ ꯈꯠꯅꯕꯁꯦ꯫ ꯑꯗ ꯃꯥꯅ ꯀꯣꯟꯁꯦ ꯐꯦꯡꯕꯅꯦꯕ, ꯉꯁꯥꯏꯒꯤ ꯆꯥꯔꯝꯃꯤ ꯊꯛꯑꯝꯃꯤꯕ ꯃꯌꯥꯝ, ꯑꯗꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯖꯤꯜꯂꯝꯃꯤꯕ ꯈꯣꯠꯆꯜꯂꯝꯃꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯋꯥꯅ ꯍꯜꯂꯛꯑꯒ ꯇꯧꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯛꯑꯕꯖꯥꯠꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗ꯫ ꯑꯗꯩ ꯃꯥꯁꯨ ꯉꯁꯥꯏꯗꯩ ꯃꯤꯍꯨꯟꯗꯣ ꯀꯥꯡꯉꯒ ꯂꯩꯔꯦ꯫ ꯑꯗꯒꯤ ꯂꯝ ꯅꯨꯡꯅꯒ ꯌꯥꯝ ꯆꯥꯎꯗꯅ
ꯃꯐꯝꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯃꯆꯤꯗ ꯇꯥꯁꯜꯂ ꯊꯝꯃꯒ ꯀꯣꯟꯅ ꯋꯥꯕ ꯐꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯆꯥꯛꯁꯪꯅꯤꯅ ꯄꯤꯛꯁꯛ ꯄꯤꯛꯅ ꯑꯃ ꯂꯩꯕꯅꯤ ꯂꯝ ꯌꯥꯝ ꯊꯨꯡꯅꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯌꯨꯝꯅꯦꯅ ꯃꯇꯠꯇꯨꯒ ꯀꯣ ꯀꯥ ꯃꯇꯠꯇꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯤꯅ ꯈꯠꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯥꯁꯨ ꯁꯥꯎꯅꯤꯡꯗꯅ ꯐꯨꯅꯩ ꯍꯥꯏ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯩ ꯅꯨꯄꯤꯅ ꯈꯨꯠ ꯍꯜꯂꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯗ ꯏꯄꯨꯔꯣꯏꯕꯅꯤ ꯕꯦꯚꯥꯔ ꯀꯥꯏꯒꯅꯨ ꯍꯥꯏꯀꯣ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅ ꯊꯃꯣꯏꯗ ꯏ ꯆꯦꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯣ ꯁꯤꯡꯂꯤꯗ ꯏ ꯆꯦꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯀꯌꯥꯠ ꯄꯨꯝꯕꯁꯦ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯈꯟꯅꯕ ꯀꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯄꯥꯜꯂꯤꯕꯅꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯒꯤ ꯐꯨꯅꯈꯤꯕꯅꯤ ꯍꯥꯏꯕꯀꯣ ꯍꯤꯗꯥꯛꯁꯨ ꯉꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯉꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯅꯕꯤ ꯈꯣꯠꯅꯕꯤꯁꯦ ꯇꯧꯋꯦ ꯃꯥꯁꯦ ꯍꯦꯛꯇ ꯃꯥꯅꯒ ꯅꯝꯖꯜꯂꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯨꯕꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯄꯥꯡꯒꯟꯗꯣ ꯑꯔꯣꯏꯕꯤ ꯐꯨꯗꯣꯛꯄꯖꯥꯠꯅꯤ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯗꯨꯁꯨꯀꯣ ꯑꯗ ꯃꯌꯥꯝ ꯆꯪꯅꯗꯅ ꯈꯣꯠꯅꯗꯅ ꯈꯥꯝꯃꯦ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯠꯅꯕꯁꯤꯗ ꯑꯗꯨꯝ ꯂꯩꯀꯥꯏ ꯋꯥꯊꯣꯛꯑꯣꯏꯕ ꯍꯤꯡꯒꯣꯜ ꯋꯥꯊꯣꯛꯑꯣꯏꯕ ꯃꯤꯒꯤ ꯋꯥꯔꯤꯅꯕ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯦꯜꯂꯛꯇꯕꯒꯤ ꯃꯥ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯝ ꯉꯥꯡꯉꯦꯀꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔ ꯑꯃ ꯊꯝꯗꯕꯅꯤ ꯈꯣꯠꯇꯕꯅꯤ ꯀꯥꯏꯅꯒ ꯁꯤꯗ ꯃꯅꯦꯝꯄꯣꯛꯁꯤꯅ ꯃꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯐꯅꯦꯛꯁꯦꯀꯣ ꯁꯦꯠꯂꯤ ꯐꯅꯦꯛꯁꯦ ꯂꯧꯊꯣꯛꯑꯒ ꯀꯟꯁꯤꯜꯂꯛꯇꯅ ꯎꯁꯤꯠꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯁ ꯃꯅꯦꯝꯄꯣꯛ ꯌꯥꯝ ꯊꯤꯅ ꯈꯠꯅꯒꯦ ꯍꯥꯏ ꯃꯥꯅ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯒꯦ ꯍꯥꯏ ꯈꯕꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯅꯪꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯕꯤꯔꯕ꯭ꯔꯥ ꯅꯆꯥꯁꯦ ꯅꯨꯡꯁꯤꯅ ꯑꯗꯣ ꯅꯣꯡꯃꯇꯁꯨ ꯅꯆꯥꯁꯦ ꯅꯨꯡꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯁꯤꯗꯤ ꯌꯨ ꯊꯛꯀꯅꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯅꯆꯥꯁꯦ ꯃꯥꯡꯍꯟꯕꯅꯤ ꯅꯪꯅ ꯅꯆꯥꯁꯦ ꯍꯥꯠꯇꯣꯔꯤꯕꯅꯤꯅ ꯃꯥꯁꯨ ꯍꯥꯏ ꯅꯨꯃꯤꯠꯁꯤꯗꯀꯣ ꯅꯆꯥꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇꯅꯤ ꯁꯤꯗꯣꯏꯁꯦ ꯅꯪꯅ ꯅꯆꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯅꯪꯅ ꯉꯁꯤꯐꯥꯎꯗ ꯅꯆꯥ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯆꯔꯥ ꯍꯦꯜꯂꯀꯥꯟꯗ ꯅꯪꯅ ꯅꯣꯡꯃꯇ ꯆꯦꯡ ꯈꯨꯌꯥ ꯑꯝꯇ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯥ ꯌꯥꯝ ꯐꯠꯇꯕ ꯃꯃꯥ ꯑꯣꯏꯔꯒ ꯈꯣꯠꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯟꯖꯤꯟ ꯌꯦꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯌꯥꯅꯈꯤꯗꯕ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯌꯦꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯃꯥ ꯃꯅꯦꯝꯄꯣꯛꯁꯦ ꯃꯥꯁꯨ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕꯅꯤ ꯍꯥꯏ ꯅꯨꯄꯥꯁꯨ ꯈꯠꯅꯔꯦ ꯑꯗꯩ ꯃꯌꯥꯝꯅ ꯊꯦꯝꯃꯦ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩꯗ ꯅꯨꯄꯥꯗꯗꯤ ꯈꯠꯅꯕ ꯍꯧꯔꯨꯅꯨ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯔꯒꯗꯤ ꯊꯥꯅꯤ ꯊꯥꯔꯣꯏ ꯈꯪꯗꯅ ꯑꯩꯈꯣꯏ ꯊꯥꯐꯝ ꯆꯥꯗꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯔꯒꯗꯤ ꯐꯔꯣꯏꯅꯀꯣ ꯊꯦꯝꯖꯕꯗꯤ ꯃꯥꯁꯦ ꯅꯥꯀꯟꯗ ꯊꯩꯗꯣꯛꯑꯒꯂꯦ ꯃꯥꯁꯦ ꯀꯞꯄꯦꯀꯣ ꯅꯨꯄꯤꯁꯦ ꯄꯦꯟꯗꯕꯁꯦ ꯇꯝꯃꯦ ꯄꯦꯟꯗꯕꯁꯦ ꯇꯝꯃꯦ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦꯀꯣ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯃꯍꯩ ꯇꯝꯃꯨꯕꯁꯤ ꯋꯥꯅ ꯍꯟꯖꯔꯛꯄꯅꯤ ꯑꯗ ꯆꯥꯛ 이ꯁꯤꯡ ꯆꯥꯔꯒ ꯂꯥꯏꯔꯤꯛꯄꯨ ꯑꯧꯔꯥꯏꯕꯕꯨ ꯑꯣꯏꯔꯁꯨ ꯃꯃꯥꯏ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯑꯣꯏꯔꯁꯨ ꯂꯩꯒꯗꯕꯗ ꯏꯃꯨꯡꯗꯨꯅ ꯍꯦꯛꯇ ꯄꯨꯡꯆꯥꯏꯀꯣ ꯈꯠꯅꯕꯒꯤ ꯆꯥꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯁꯨ ꯂꯩꯐꯝ ꯈꯪꯗꯕꯤꯀꯣ ꯁꯨꯠ ꯀꯞꯄꯒ ꯁꯨꯝ ꯂꯦꯟꯕꯤꯁꯦ ꯇꯧꯋꯦ ꯈꯜꯂꯤ ꯃꯥꯁꯨ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅꯀꯣ ꯅꯨꯄꯤꯁꯤꯁꯨ ꯈꯜꯂꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯩꯅ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯀꯔꯤꯁꯦ ꯈꯜꯂꯦꯕ ꯃꯥꯁꯨ ꯍꯣꯏ ꯃꯥ ꯃꯌꯥꯝ ꯇꯤꯟꯕꯗ ꯉꯥꯏꯍꯥꯛ ꯅꯣꯛꯏ ꯃꯌꯥꯝ ꯇꯤꯟꯕꯗ ꯉꯥꯏꯍꯥꯛ ꯅꯣꯛꯄꯗꯨꯅ ꯑꯋꯥꯕ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯅꯣꯡꯃꯒꯤ ꯄꯨꯊꯕꯁꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛ ꯏꯃꯨꯡꯒꯤ ꯃꯩꯁꯤꯅ ꯁꯨꯝ ꯂꯥꯡꯉꯛ ꯌꯥꯝ ꯋꯥꯖꯕꯗꯣ ꯑꯣꯏꯌꯦ ꯃꯉꯣꯟꯗ ꯑꯗꯒꯤ ꯈꯜꯂꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯦꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯈꯟꯅꯔꯦ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯕꯅꯤꯅ ꯌꯥꯝꯅ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯂꯝ ꯇꯨꯡꯁꯦ ꯂꯩꯅꯗꯕꯅꯤꯅ ꯌꯦꯟ ꯉꯥꯅꯨꯃꯛꯇ ꯂꯣꯏꯅꯤꯡꯉꯒꯁꯨ ꯃꯄꯥ ꯍꯦꯟꯖꯟꯅꯗꯦꯀꯣ ꯑꯗꯒꯤ ꯀꯥꯃꯛꯇ ꯇꯧꯊꯣꯛꯅꯤꯡꯉꯁꯨ ꯍꯦꯟꯖꯟꯗꯦ ꯑꯍꯟꯅ ꯁꯣꯝꯗ ꯌꯥꯏꯃꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯉꯥꯡꯅꯕꯁꯤꯗ ꯃꯥꯗꯤ ꯌꯥꯎꯗꯦ ꯁꯤꯗꯩꯁꯤꯗ ꯃꯅꯦꯝꯄꯣꯛꯁꯤꯁꯨ ꯃꯟꯊꯥ ꯁꯥꯔꯦꯀꯣ ꯃꯆꯥꯁꯤꯡ ꯈꯠꯅꯕ ꯃꯧ ꯃꯁꯦꯟ ꯈꯠꯅꯕ ꯑꯗꯩ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯃꯐꯝ ꯆꯥꯅ ꯁꯦꯝꯃꯨ ꯃꯐꯝ ꯆꯥꯅ ꯍꯣꯡꯗꯣꯛꯄꯤꯌꯨ ꯀꯥꯏꯅ ꯑꯁ ꯌꯥꯝ ꯈꯠꯅꯔꯦꯀꯣ ꯑꯗꯩ ꯈꯠꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯁꯨ ꯈꯜꯂꯤ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯥꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗꯤ ꯌꯦꯡꯅꯤꯡꯕ ꯑꯗꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯩꯁꯤꯅ ꯈꯔ ꯅꯥꯄꯨ ꯇꯥꯕꯗꯤ ꯍꯦꯟꯕ ꯍꯥꯏꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯇꯨꯡꯗ ꯏꯆꯥꯒꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯁꯤꯟꯖꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯥ ꯁꯥꯗꯥꯔꯣꯟ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯩ ꯃꯥ ꯅꯨꯄꯤꯅꯤ ꯑꯗꯩ ꯃꯥꯁꯦ ꯑꯉꯥꯎꯕ ꯇꯥꯔꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯤꯕ ꯃꯐꯝꯗꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯅ ꯃꯐꯝ ꯆꯥꯕꯗꯣ ꯑꯣꯏꯅꯔꯒ ꯃꯇꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯌꯨꯝ ꯁꯥꯕꯁꯦ ꯌꯥꯗꯒꯨꯝ ꯇꯧ ꯑꯗꯩ ꯁꯥꯐꯝꯁꯦ ꯂꯩꯇꯒꯨꯝ ꯇꯧ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯎꯔꯛꯇ ꯑꯣꯏꯅ ꯐꯪꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯎꯔꯛꯑꯦꯕꯀꯣ ꯃꯤꯑꯣꯏꯕꯁꯦ ꯃꯧ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯑꯃꯒ ꯁꯥꯟꯅꯕ ꯇꯥꯏꯗꯅ ꯁꯤ ꯃꯥꯁꯨ ꯈꯜꯂꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯖꯒꯥꯁꯦ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯩ ꯃꯥꯁꯦ ꯁꯤꯒꯤ ꯃꯊꯥꯁꯦ ꯁꯥꯕ ꯍꯧꯔꯦ ꯑꯗ ꯇꯤꯡꯊꯣꯛꯅ ꯃꯥꯅ ꯍꯥꯏꯒꯗꯕꯗꯨꯁꯨ ꯉꯁꯥꯏ ꯃꯅꯦꯝꯄꯣꯛꯀ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯃꯅꯦꯝꯄꯣꯛꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯀꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯀꯩꯁꯨ ꯊꯥꯖꯗꯦꯕꯀꯣ ꯇꯧꯔꯤꯕ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ
mana matam tu khan gri se uji ni pisina mo phatam ni na mandi aidi nungai ba jaga to sunai le hen ningoi se ma se khalle de khan me ba khalle ko sigi ma tha so yam sare ni marak sita ma se adum menna lesson se su ngam da bi asawa photo se su ngam da bi sumaina khanjana raga le ngi sta moi laikai hai tare laikai du da khramai mana sing ba du gi chitok jin khra khang ba mi im le ja mi da man hai mi de oya ta na ra ke adi thuni na thung adi hingon so tum hom jana thung ba adi mana lai la shudiam hai ho ba du oi trabani na ko khra khang mi ga ta na janing mu chai mari pok ta gi di mani pok se mana ye bi ra kani hai ba gi mami shi mi u trabai na ko masi nu pa sa ta na re ko laikai si gi nu pa sa ahal ne pra makhura gum ai dhare ne dum han ne nu pa se sisi ka mana ta na re chalu re to kamai to bu nu khot pa no hai te nu pa si su mai mana di kra sing ba mi oi ba jani da adman es mai to da bani kho kadam yani da khoni da gaina hai mo ma se wakho kitang chau the hai di hojiki ko nu pa se moi le kai ni nu pa makhura hai jara ke gyan ta na ba makhura thok pa sina yamna lai na e irai lai ni kemta waganu ai shinge ai tauge khot ke hai pa ma se wakhal se khra nena ta e boko nena tar ma se paisa nu sa se khra tumjala khosalaga si ko ilam saruk se na te ja bazaga da phangau da ba ya di khot ba ya de ma se mi se tanadre mi se kanam tin thinungai na tanadre moi mo se no se ma se tanadre boko sagi mo amaga punjana de moi mo ani hum le ba sida amaga sanadra amaga chaidi sagi inkhol du gi maram na magi khaibung magi nakal na ngam na hona ba matam ne segi khara tor khondana na tawi ko hojiki makhura thokpase sisiga khara tor khondana re adagi mugi leita bu urage insang chara me pira kholak ka tawsa yam phaba aidi hana sungre naram de masa su inthinu ngai na khangnaram de lai kai oraga su akoi ki makhura siga hojiki nupi siga magi ngamna ba thabai khang su bani khangde hona bagi masa inthinu ngai khangna da ba segi sita chalusi kholusi gan haibasa tabaki ni kan chatpa kan sida wai se khar sana re ko khar sana rak padagi khoi hojiki makhura sina mangonda nungai taba mi eng adagi haina da ba wahai wata wangang sang se haiba hore dai hekta ainang adu ada haibadi nattaba nakoina na ke haini yam pamjarabagi yamna nushijabagi maong amada ngangakpa tupisi ma haina deba ahamada ma so haina deba hainingda gum hangoi gum tan gum la gum to pa da amuk mi se khana graga di mana su yani haibani na ai sibo uchina chin ko ma tek sum ai thabak sida bu soitraga lore da ko sisi ni ma khanjaru shi mata adu loraga dum pau phawna drasu wai shana drasu yaba sibu khotpa sibu kai ma andi khanjaru ada khanjaru raga phana kuina leire matam se hekta hingona ma kaina yuma ma da inkol magi saruk pata pan ba khotpa se yam lei hai ba ko ai manung yam na khangde si sa ada manung sida leibani na kuina su change hai ba ko se kuina su chang ba du tor khonan na de budi ya da bani na makhura thok pasiga wari yak sanabi khopi se dum tawe ada hojiki matam se di phone gi matam ni da phone sida kashuna ta bugi su eta taksalakpi makhura sina ai sida macha sin su koi lesabi pungka ka phajara abane ba di pungka ka phajara bina lesabi pharaga mamana atopa nupa la call tawba degi atopa nupa na ma da call to sulak bai je macha sin khra chingna bai tap ta tawbu do mongonda macha sin hai ke to bino sisna ko da phone to ise kholai se de mana macha da hai dia da bani na ko kharati hape chu hai gup to di macha da wari si achit akom se loi haidu ka dab su angang ni na wari sab da yaukthok khidra su amu khanbi adumaya to ma se haidugum sina su macha sing na mon da chingna ba ma oi gi bane ba ko haidugum to ga lei ani ba se do wakhan phathaba ngam hoda ba degi tamna loinak padagi naksalak padagi ko apapata khamauda ba do oi makhura se ga ma ga se adu masu hainaram da badagi hainara khreba ko demokrasi na su adum nushi imo ong ma to ke haini nupa mo oibagi loine ba khotna ba nushi na ba ondoira natraga phatablam se ondoira amadi tawre moi bani se ari se su mai se naksana gre ko ari ma se ma puru ba se ma kya thawirak tre ngangak tre ba ma puru
ꯊꯛꯅꯤꯡꯉꯦ ꯊꯛꯑꯣ ꯉꯥꯎꯅꯤꯡꯉꯦ ꯉꯥꯎꯉꯣ ꯂꯥꯡꯅꯤꯡꯉꯦ ꯂꯥꯡꯉꯣꯀꯣ ꯑꯗꯩ ꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯇꯔꯪ ꯑꯃꯗ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯈꯔ ꯁꯨꯕ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯊꯥ ꯈꯔ ꯁꯥꯔꯒꯀꯣ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯁꯤꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕꯗꯒꯤꯀꯣ ꯃꯤꯑꯣꯏꯕꯁꯦ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯑꯗꯨꯝ ꯍꯣꯡꯂꯛꯄꯁꯦ ꯃꯤꯅ ꯈꯪꯉꯤꯗꯅꯀꯣ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯏꯁꯥꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯔꯣ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯎꯕꯅꯦꯕ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯃꯤꯅꯗꯤ ꯎꯔꯝꯗꯣꯏꯅꯦꯕ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯗꯕ ꯁꯤ ꯍꯦꯛ ꯇꯧꯕꯅꯦꯕ ꯑꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅꯔꯤꯕ ꯁꯤꯗ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯍꯥꯏꯅꯔꯦꯀꯣ ꯑꯩꯈꯣꯏ ꯃꯧ ꯃꯁꯦꯟꯗꯁꯨ ꯉꯪꯅꯩ ꯃꯥꯅ ꯐꯤ ꯅꯥꯟ ꯁꯦꯠꯂ ꯆꯠꯂꯤꯁꯤꯅ ꯀꯔꯤ ꯍꯥꯟꯅ ꯑꯗꯨꯝ ꯃꯇꯥꯏ ꯁꯨꯗꯥꯏꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯟꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯂꯩꯔꯝꯃꯒ ꯃꯁꯝꯐꯥꯎ ꯍꯥꯠꯅꯤ ꯈꯪꯉꯝꯗꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯦꯈꯠꯂꯛꯏꯁꯤꯅ ꯀꯔꯤ ꯈꯣꯠꯀꯦ ꯃꯥꯁꯦ ꯈꯔ ꯍꯥꯏꯅꯔꯦ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯈꯪꯗꯦ ꯃꯆꯥꯁꯤꯡꯅ ꯇꯝꯃꯤ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯗꯨꯅ ꯀꯔꯥꯏꯗꯅꯣ ꯏꯃꯥꯆꯧꯕꯤꯅ ꯑꯗꯨ ꯍꯥꯏ ꯑꯗꯨ ꯏꯟꯗꯣꯟꯆꯥꯅ ꯑꯗꯨ ꯍꯥꯏ ꯈꯣꯠꯂꯤꯁꯦ ꯇꯝꯃꯦ ꯃꯆꯥꯁꯤꯅ ꯃꯥꯅꯁꯨ ꯍꯥꯏ ꯆꯪꯅꯤꯡꯇ ꯃꯋꯥ ꯂꯧꯗꯦ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ꯭ꯔꯥ ꯈꯣꯠꯄꯤꯕ꯭ꯔꯥ ꯍꯥꯏ ꯃꯥꯁꯨ ꯃꯋꯥ ꯂꯧꯗꯕ ꯗꯔꯀꯥꯔ ꯂꯩꯇꯕꯗꯣ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨꯅ ꯑꯐꯕ ꯊꯧꯅꯥꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛꯃꯨꯛ ꯋꯥꯠꯂꯛꯄꯗꯀꯣ ꯋꯥꯈꯜ ꯈꯜꯍꯧꯗꯕꯗ ꯈꯖꯤꯛꯇꯤ ꯁꯣꯏꯈꯤꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯦ ꯃꯥꯅ ꯇꯥꯗꯣꯏꯁꯦ ꯑꯗꯩ ꯃꯋꯥ ꯂꯧꯗꯦꯗ ꯀꯥꯏ ꯈꯜꯂ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯆꯠꯂꯦꯀꯣ ꯑꯗꯒꯤ ꯃꯥꯁꯨ ꯑꯗꯨꯗ ꯆꯠꯂꯤꯅꯤ ꯑꯗꯥꯗ ꯆꯠꯂꯤꯅꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯦꯀꯣ ꯇꯁꯦꯡꯅ ꯃꯃꯥ ꯑꯣꯏꯕꯤ ꯅꯠꯇ꯭ꯔꯒ ꯃꯧ ꯑꯣꯏꯕꯤꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯕ ꯂꯝ ꯌꯥꯝ ꯊꯥꯞꯅ ꯆꯠꯅꯤꯡꯉꯛꯑꯕꯀꯣ ꯁꯤꯁꯦ ꯕꯦꯔꯥ ꯑꯗꯨꯝ ꯀꯥꯔꯗꯝ ꯑꯗꯨ ꯃꯥꯁꯨ ꯇꯧꯏꯀꯣ ꯃꯈꯨꯔꯥ ꯊꯣꯛꯄꯁꯤꯅ ꯁꯤꯟꯕꯤꯗꯅꯀꯣ ꯃꯥꯁꯦ ꯊꯕꯛ ꯑꯃꯒ ꯆꯠꯂꯦ ꯊꯕꯛ ꯑꯃꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗ ꯑꯣꯟꯈ꯭ꯔꯦꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯃꯤꯕ ꯄꯨꯟꯁꯤꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯥꯟꯅꯗꯤ ꯃꯆꯥ ꯁꯦꯝꯗꯕ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦꯅ ꯈꯜꯂꯛꯄꯁꯤꯅ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯁꯦꯟꯁꯦ ꯄꯨꯁꯟꯕꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒ ꯍꯦꯛ ꯁꯤꯡꯗꯕꯤ ꯃꯤꯅ ꯉꯥꯡꯕꯗ ꯇꯥꯔꯛꯇꯕꯤ ꯈꯣꯠꯂꯛꯇꯕꯤꯀꯣ ꯑꯗꯒꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯇꯠ ꯃꯇꯥꯒ ꯎꯕꯁꯦ ꯍꯦꯛꯇ ꯐꯖꯗꯧꯕ ꯅꯤꯡꯕꯤ ꯆꯍꯤ 53 ꯀꯨꯟꯒ ꯁꯨꯔꯛꯄꯤ ꯀꯦꯈꯠꯂꯛꯄꯤ ꯐꯖꯔꯛꯄꯤ ꯃꯧ ꯅꯍꯥꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯅꯍꯥ ꯏꯟꯈꯠꯂꯛꯄꯁꯤ ꯐꯖꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯁꯥ ꯃꯊꯟꯇꯒ ꯈꯟꯖꯔꯛꯑꯦꯕꯀꯣ ꯃꯃꯥꯏꯒꯗꯣ ꯃꯍꯤꯡ ꯃꯍꯤꯡ ꯀꯥꯏ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔ ꯈꯪꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯈꯨꯔꯥꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯈꯪꯉꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯃꯑꯣꯡꯗꯨꯅꯗꯤ ꯈꯪ ꯇꯥꯕꯅꯤ ꯑꯗ ꯈꯪꯕꯁꯤꯗ ꯃꯈꯨꯔꯥꯒꯤ ꯊꯣꯛꯄ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯋꯥꯐꯪꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯠꯅꯕ ꯈꯣꯠꯅꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯛꯑꯦ ꯑꯗ ꯑꯩ ꯅꯨꯄꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯁꯨꯝ ꯂꯩꯖꯕꯅꯤ ꯈꯣꯠꯄꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯅ ꯍꯧꯖꯤꯜꯂꯛꯏ ꯈꯣꯠꯂꯤ ꯃꯋꯥꯁꯦ ꯁꯦꯟꯅꯒꯦꯗꯤ ꯂꯩꯇꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯍꯧꯏ ꯈꯣꯠꯂꯤ ꯀꯥꯟꯗ ꯌꯨꯝ ꯑꯃꯗꯀꯣ ꯂꯩꯀꯥꯏꯅꯤꯅ ꯒꯨꯔꯨ ꯉꯥꯡꯅꯕꯁꯦ ꯇꯥꯔꯦ ꯃꯥꯁꯦ ꯇꯥꯕꯣꯏ ꯇꯥꯁꯟꯗꯕꯣꯏ ꯑꯍꯥꯟꯕꯗꯤ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯉꯥꯡꯅꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯁꯦ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯤꯗꯤ ꯃꯩ ꯍꯧ ꯁꯥꯎꯋꯦꯅ ꯉꯁꯥꯏ ꯃꯅꯦꯝꯄꯣꯛꯇꯨꯗꯤ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯅꯪꯒꯨꯝꯕ ꯑꯁ ꯇꯥꯕ ꯉꯝꯗꯉꯩ ꯋꯥꯁꯦ ꯉꯥꯡꯉꯦ ꯁꯣꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯁꯣꯏꯕꯅꯦꯕꯀꯣ ꯑꯗ ꯃꯥꯁꯨ ꯈꯨꯝꯃꯦ ꯑꯗ ꯃꯥꯅ ꯂꯥꯜꯂꯒꯁꯨ ꯑꯩ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦꯅ ꯃꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦꯕ ꯃꯅꯦꯝꯄꯣꯛꯁꯤꯗ ꯈꯜꯂꯨꯔꯒ ꯃꯥꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯃꯅꯦꯝꯄꯣꯛꯁꯤꯗ ꯅꯪꯅ ꯊꯣꯛꯏꯕꯩ ꯅꯪꯅ ꯅꯆꯥꯁꯤꯡꯁꯤ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯕꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯂꯧꯈꯤꯕꯅꯤ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛꯇ ꯈꯜꯂꯒꯀꯣ ꯌꯥꯝ ꯊꯤꯅ ꯈꯟꯅꯕꯗꯤ ꯃꯥꯁꯨ ꯇꯤꯡ ꯊꯣꯛꯑꯒ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯅꯪ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯦꯟꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯌꯦꯜꯂꯣꯀꯣ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯌꯦꯜꯂꯣ ꯑꯩꯒꯤꯅ ꯀꯗꯥꯏꯗ ꯊꯨꯡꯕ ꯑꯍꯟꯒꯤꯅ ꯑꯍꯟꯒꯤ ꯌꯥꯏꯃꯒꯤ ꯑꯇꯣꯝꯕꯒꯤꯅ ꯑꯇꯣꯝꯕꯒꯤ ꯆꯞ ꯆꯥꯅ ꯌꯦꯜꯂꯣ ꯅꯪꯅ ꯈꯨꯔꯖꯨ ꯃꯨꯖꯨ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯍꯥꯏ ꯅꯪꯅ ꯑꯗꯥ ꯍꯥꯏ ꯅꯠꯇ ꯄꯥꯎ ꯊꯪꯅꯔ ꯃꯥꯁꯦ ꯈꯠꯅꯔꯦ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅꯁꯨꯀꯣ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯤꯗ ꯍꯥꯏ ꯀꯩꯅꯣ ꯏꯃꯥꯒ ꯑꯗꯨꯃꯥꯏꯅ ꯈꯠꯅꯩꯗꯣ ꯑꯍꯥꯟꯕ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯉꯣꯟꯗ ꯐꯨꯖꯩ ꯇꯧꯋꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯁꯥꯎꯅꯤꯡꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯐꯅꯕꯗ ꯈꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯍꯦꯛ ꯍꯧꯔꯛꯄꯁꯦ ꯑꯩꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯀꯣ ꯈꯜꯂ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯁꯤꯗꯤ ꯁꯥꯎꯕ ꯌꯥꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯉꯥꯎꯔꯒꯁꯨ ꯉꯥꯎꯅ ꯃꯃꯥ ꯑꯃꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯀꯣ ꯁꯤꯁꯦ ꯈꯔ ꯈꯪꯍꯜꯂꯒꯦꯅ ꯃꯥꯅ ꯃꯄꯨꯔꯣꯏꯕꯁꯤꯗ ꯐꯖꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯏꯃꯥꯗ ꯁꯥꯎꯕꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯆꯥꯅ ꯌꯦꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯕꯨꯅ ꯑꯩꯈꯣꯏ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯇꯥꯏꯞꯇ ꯁꯥ ꯁꯟꯒꯤ ꯇꯥꯏꯞꯇ ꯋꯥꯔꯛꯇ ꯈꯣꯠꯇ ꯄꯤꯅꯤꯅ ꯃꯥꯅ ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯑꯩꯅ ꯑꯗꯨꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥꯗꯣ ꯑꯗꯨꯗ ꯇꯥꯟꯅꯔꯨꯕꯅꯤ ꯍꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯒ ꯇꯥꯟꯅꯍꯟꯒꯗꯕꯗꯣ ꯅꯪꯅꯁꯨ
Dinuaina tabidabnina aina chatlaga hairubani da sum nong phado kaunaba khonaba tawbududa mi myamna aingonda lana lawbani na mase khummeba wasidi mana mapurabase minamba amaga loina mase khummeba ko ade moina sumaina aise pauthopani khotopani aina honari sibu aigira nangira isa singi damakta natra khotra kana mase mapurabase haire khana jaina dana khradi tawrade mapurabase su gyan do tarira su tadabi tadrira haibasu muktabi ade masu adaim kanda diko magi nupi si michang change ade mamaji ka haina da khona tawde yen thokti yadabadagi hoi hoi pra yen thokpadi natte badu si mafam sida pirani mafam sida pirani se haina re ba khangba pirani na haina badagi mase gyan se khara ta sagi lan tho kanda da asaw bana pra mai olaga chakhra kanda adum yarpagi mo ubasida mana khandi kale asmi bese khara saw na aning ba apam ba phongdok pa chi di phai ko na khitang mantha ingdar ke na tawringe timing sida mi sing lai kai myam sina mai maram da ngangna ba se haure sum haure le kai sina mas ba se o aina thanguri ba khongthang je na anu ju ai ine box da ipura ba sida hairam maga ine box da tawraga khana na chaina na ai sumaina ram tu je phasna yen thokna ramadi phai ko aduna tadana aina karai no lamlan badugi manakta chaluraga aina pangi da ko na khaba badu nam do chara bani na ko de sawning ba ya jate sawning ga nungai ta ba se hoi masana su arama khongthang ma thang rubina tumom khangda bi chabong khangda bi ko o ai sibo ai sigi mina saruk cham he na phai kaina ga kharape wakhal sa ma se dum leire ba ma se asmaina wakhal nungai ta lei ngai sida machanu pisi ngang nong chen thokini chen thokrisina kamain tawge da mogi laikai ko dusu laikai sida nupa se nupi khaina gi ba macha di leiraba nupi khaina raga leiba waju na pura agloshana bra habusu duloshana nataba angang sina mamai manakta mung lei mapai manakta mung lei tawba sesta moji chilen habade phare chenjer sanu isa si imung sigi phibam ne ma pakhatna bi matau sini ubasda leingam dana chakra sanu phare na khanga dabadu sai nupi thiba nupa du sumacha du pra gwalo sinam sunu tabda chilen haibasa magi punsi je awaba gi matak awaba amani ko haide magi maram da laikai na ade ngangnari ngai si maram sida khongthang ama soiruba gi damak ta de macha se mu soijelak pane ma se prak ta sen haiga mama macha je prak hu tha aga hai ta ne hu tha aga prak ta yang pa se thado khasira punsi haibasi bu sira natraga macanu pisina laning dana ko phatte khamba khongthang sida migi matu macha leibani khangna nungsirurira natraga mama gumna ko khanjana na wakhanse soikhira habase mama obi mana khangba ngamdre manu macha le pajana phuyas masamga pai chingmane pendabdo taming pansida macha obi bu mama kana soiheninge ne ko ai ma se pendana phure masana pidisu pelakta bagi mama ya soibado hair nang de du bari shanai duti sagi koi makhura thokpuduga adu tawi ada tawi mi mangna utraga su koine khone habing mo macha sina su ta lawr khomak pasta ma se pende na macha ma thajalle ha ko tasina soibadi nupi macha sina soirini ko mama obi sina soirini du sauringi mathak tu da mi base isa soiba haidi yam thi din sauni e do khambra ade ma phuna dana khona dana tai macha siga phuna re saina re ko adu su kari tawi dum lekai ku bai orga toi ma se kappe ko kappe man hai nang ma cha ni pisa ma hangi nang nu pa se ni pi thi khangi ni lekai ni khangda ba hona de kai do bai nang ma nu si se ne ko ma se hangi de ma cha ni pisi ju khumde adu khumdi ma se ma cha ni pisi na mu nupi thi bu pa lo kamaina nu si na mi no kamaina cheli no hai ba kan sida masai nupa na theme ko phone number lawga kholaga theme ene nusi adu mala ibu thado sakhrabani khokhrabani sai angang dina pange le pangmani na kari no mateng khara dum pi ko the sel ni khangni mana chaning thakning mani khangni khara pirabani na nupa sin ai nusi boy khanba pangbagi ko inkhala ko matangi pangbagi ade yumda leire mayumdare mapa yungaw dune ade mama naga ngamta boge inthi nungai ngangna dabne sawbane paina bane mama ju magi to sangsar ma sakhi sama su ai gi oiba sangsar ma thijar pa masane pina ai gi oiba sangsar na thirak pa sida lamlan ba mapa chana ba pakhang da thiu de na mana mi ki nupi angang leira ba walo shanna dabado adu doina tagi ba sidagi shogi bane ba masane pi se hausti pungloi loire pungang mange
ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯅꯣꯛꯅꯕꯝ ꯑꯣꯏꯔꯦ ꯑꯗꯒꯤ ꯕꯗꯅꯥꯝꯁꯨ ꯆꯥꯍꯧꯔꯦ ꯄꯨꯟꯁꯤꯁꯨ ꯃꯥꯡꯍꯧꯔꯦꯀꯣ ꯑꯗꯨ ꯃꯤꯒꯤ ꯋꯥ ꯂꯣꯏꯁꯟꯅꯗ꯭ꯔꯤꯕꯅꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯣꯏꯅꯁꯨ ꯄꯥꯝꯗꯦ ꯀꯣ ꯑꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯐꯤꯔꯩ ꯈꯨꯂꯩꯁꯤꯗꯀꯣ ꯃꯃꯥ ꯃꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯩꯔꯨꯔꯒ ꯃꯤꯒꯤ ꯃꯆꯥꯗꯨ ꯌꯣꯛꯑꯅꯤ ꯀꯔꯤ ꯌꯦꯠꯅꯕ ꯍꯥꯏꯕꯗꯣ ꯂꯣꯟꯅꯕꯤ ꯃꯆꯥꯗꯣ ꯑꯣꯏꯔꯨꯔꯅꯤ ꯑꯗꯒꯤ ꯃꯃꯥ ꯃꯄꯥ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤꯅ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯂꯩꯔꯛꯏꯅꯤ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯔꯝꯗꯣꯏꯅꯣ ꯀꯥꯏ ꯉꯥꯡꯅꯕꯤꯒꯗꯕꯗꯣ ꯃꯥꯅꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯈꯪꯉꯦꯕꯀꯣ ꯈꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯁꯣꯏꯔꯤꯅꯤꯀꯣ ꯑꯗꯨ ꯈꯪꯕꯩ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯄꯤꯗ꯭ꯔꯦ ꯃꯥꯁꯦ ꯏꯖꯠ ꯃꯥꯁꯦ ꯈꯔ ꯂꯧꯏ ꯍꯥꯏ ꯂꯩꯇꯕꯅꯤꯅꯀꯣ ꯃꯥꯁꯦ ꯂꯧꯋꯦꯒꯦꯅ ꯈꯟꯕꯁꯦ ꯃꯥꯅ ꯃꯆꯥꯁꯦ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯂꯩꯇꯅ ꯁꯦꯝꯅꯤ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯖꯔꯕꯅꯤꯅ ꯏꯖꯠ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯧꯗꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯗꯣꯛꯄ ꯌꯥꯕ ꯑꯃ ꯊꯤꯔꯒꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯞꯄꯗꯨꯗꯤ ꯄꯥꯝꯗꯦ ꯑꯗ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯂꯩꯔꯔꯣꯏ ꯃꯆꯥꯗꯨꯒ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯍꯥꯏꯔꯁꯨ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯔ ꯐꯥꯎꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯏꯃꯨꯡ ꯑꯣꯏꯕ ꯀꯅꯥꯅ ꯀꯅꯥꯅꯣꯅ ꯈꯪꯅꯔꯕꯅꯤꯅ ꯃꯥꯁꯨ ꯃꯃꯥꯡꯊꯛꯇ ꯃꯥꯒꯤ ꯃꯄꯥꯝꯒ ꯑꯗꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈꯤꯕꯅꯤꯅ ꯃꯅꯦꯝꯄꯣꯛꯁꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯃꯥꯅ ꯃꯆꯥꯗꯨꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯄꯤꯗ꯭ꯔꯦ ꯏꯖꯗꯥꯕꯤ ꯈꯔ ꯍꯥꯏꯅꯔꯦꯀꯣ ꯃꯥꯁꯨ ꯍꯥꯏꯔꯒ ꯂꯧꯔꯒ ꯃꯆꯥꯒꯤ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯑꯗꯣ ꯍꯣꯠꯅꯔꯒ ꯄꯨꯟꯁꯤꯁꯦ ꯍꯤꯡꯉꯤꯀꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯄꯨꯔꯣꯏꯕꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯦꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯤꯁꯥ ꯆꯥꯕ ꯈꯛꯀꯤꯁꯨ ꯅꯠꯇꯅ ꯃꯥꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯁꯥꯁꯨ ꯈꯔ ꯑꯗꯨꯝ ꯁꯣꯟꯕꯖꯥꯠꯅꯤ ꯑꯗꯩ ꯆꯍꯤꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯌꯥꯝ ꯁꯥꯊꯤꯅ ꯒꯦꯞ ꯂꯩꯅꯕ ꯆꯍꯤ 13-14 ꯈꯦꯠꯅꯩ ꯌꯥम ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯖꯔꯛꯄꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯁꯨ ꯑꯗꯣ ꯅꯥꯔꯝꯃꯦ ꯑꯗꯨꯒ ꯅꯥꯔꯒ ꯂꯩꯈꯤꯗꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯁꯤꯗꯒꯤ ꯃꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯍꯦꯛ ꯈꯪꯗꯕ ꯅꯨꯡꯉꯥꯏꯐꯝꯁꯦ ꯈꯪꯗꯗꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯦ ꯄꯨꯔꯥ ꯂꯩꯅꯤꯡꯗꯕꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯅꯤꯡꯕꯩ ꯃꯥꯁꯦ ꯍꯤꯡꯒꯣꯜ ꯁꯔꯨꯛꯁꯤꯕꯨꯗꯤ ꯑꯇꯣꯞꯄ ꯂꯧꯍꯧꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅꯔꯤꯕ ꯅꯨꯄꯥ ꯃꯁꯦꯟꯁꯦ ꯂꯝꯁꯨ ꯄꯤꯛꯅꯕꯅꯤꯅ ꯃꯣꯏꯅ ꯂꯧꯍꯧꯔꯒ ꯃꯥꯁꯦ ꯚꯔꯥꯗ ꯂꯩꯔꯦꯀꯣ ꯑꯗ ꯚꯔꯥꯗ ꯂꯩꯔꯒ ꯃꯆꯥꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯔ ꯈꯪꯉꯛꯄ ꯑꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯃꯥꯡꯉ ꯇꯥꯛꯑꯀꯥꯟꯗ ꯈꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯃꯄꯥꯒꯤ ꯑꯅꯥꯕꯗꯒꯤ ꯁꯦꯜ ꯅꯨꯡꯗꯨꯅꯁꯨ ꯈꯔ ꯆꯪꯈꯤꯕꯅꯤꯅꯀꯣ ꯚꯔꯥꯗ ꯂꯩꯔꯒ ꯑꯐꯪꯕ ꯊꯕꯛ ꯁꯨꯏꯀꯣ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯅꯨꯡꯗꯤ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯀꯣ ꯂꯩꯔꯒ ꯏꯪꯅ ꯆꯤꯛꯅ ꯀꯅꯥꯝꯇꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯕꯗꯅꯥꯝꯁꯦ ꯌꯥꯎꯗꯕꯤꯗ ꯍꯤꯡꯉꯒꯦꯅ ꯈꯜꯂꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯆꯥ ꯑꯃ ꯂꯩꯕ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯃꯤ ꯑꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒꯗꯤ ꯍꯦꯛ ꯉꯝꯗꯦꯗꯅ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯅ ꯀꯔꯤ ꯊꯣꯛꯂꯛꯄ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯃꯥꯡꯊꯛꯇ ꯃꯌꯥꯝ ꯑꯃ ꯂꯥꯜꯂꯒꯁꯨꯀꯣ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯗꯤ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅꯀꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯎꯗꯅ ꯍꯤꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯃꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ ꯂꯧ ꯌꯥꯎꯗꯦ ꯑꯗ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨ ꯌꯣꯟꯊꯣꯛꯑꯝꯃꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯃꯥꯅ ꯈꯟꯖꯈꯤꯕꯗꯤꯀꯣ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯑꯒ ꯑꯩ ꯚꯔꯥꯗ ꯂꯩꯒꯦꯒꯗꯤ ꯀꯩꯁꯨ ꯈꯜꯂꯛꯇꯦ ꯑꯍꯥꯟꯕꯗꯀꯣ ꯃꯥꯅ ꯃꯐꯝ ꯆꯥꯕ ꯖꯒꯥꯗ ꯂꯩꯔꯒ ꯃꯄꯨꯔꯣꯏꯕ ꯃꯆꯥꯁꯤꯡꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯒꯦꯅ ꯍꯤꯡꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯦꯀꯣ ꯃꯥ ꯈꯛꯇꯒꯤ ꯃꯔꯥꯏꯕꯛ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯁꯣꯏꯌꯦꯕꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃꯨꯔꯛꯇꯤ ꯃꯥ ꯁꯣꯏꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯁꯦ ꯅꯧꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗ ꯑꯩ ꯁꯤꯁꯤꯃ ꯆꯥꯗꯦ ꯁꯤꯁꯤꯃ ꯊꯛꯇꯦ ꯑꯩ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯦꯅ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯔꯒꯦ ꯏꯄꯨꯔꯣꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔꯒꯦ ꯅꯨꯡꯁꯤꯅꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯦ ꯍꯥꯏꯕꯀꯣ ꯃꯆꯥꯁꯤꯡꯁꯦ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯉꯩ ꯃꯥ ꯊꯕꯛꯁꯦ ꯂꯣꯏꯅ ꯁꯨꯖꯔꯛꯄꯅꯤ ꯑꯗꯨꯕు ꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗꯣ ꯃꯄꯨꯔꯣꯏꯕꯅꯁꯨ ꯈꯪꯕꯤꯗꯦ ꯑꯗꯩ ꯃꯅꯦꯝꯄꯣꯛꯅꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯦꯀꯣ ꯃꯉꯣꯟꯗ ꯁꯨꯝ ꯊꯕꯛꯁꯦ ꯇꯧꯔꯒ ꯅꯪ ꯇꯧꯔꯤꯗꯣ ꯐꯩꯅꯦ ꯍꯥꯏꯗꯕꯤꯗ ꯆꯛ ꯁꯨꯝ ꯊꯤꯜꯂꯒ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯕꯁꯤꯗ ꯃꯥꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯇꯥꯏꯑꯣꯟꯅꯅ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯃꯥꯗꯧꯅ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯅ ꯁꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯗ ꯇꯥꯏꯅꯩꯌꯦꯕ ꯑꯗꯣ ꯃꯃꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯟꯅ ꯁꯣꯏꯕꯁꯨ ꯌꯥꯎꯏ ꯁꯨꯡꯌꯦꯡ ꯌꯦꯡꯁꯟꯗꯕ ꯑꯗꯨꯝ ꯃꯊꯟꯇ ꯄꯪꯐꯗ ꯐꯈꯤꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯥꯒꯤꯗꯤ ꯃꯆꯥꯁꯤꯡꯗꯣ ꯃꯥꯅ ꯌꯦꯡꯁꯜꯍꯧꯗ꯭ꯔꯦꯀꯣ ꯃꯁꯥꯅ ꯌꯥꯖꯩ
ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯁꯤꯟꯈꯤꯗꯕꯩ ꯃꯔꯝ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯄꯣꯛ ꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯌꯦꯡꯁꯤꯟꯈꯤꯗꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯅ ꯑꯗꯨꯝ ꯀꯛ ꯊꯤꯜꯂꯒ ꯂꯩꯍꯟꯕꯗꯣ ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯈꯟꯗꯣ ꯈꯟꯐꯝ ꯈꯪꯗꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯅꯤꯅ ꯍꯥꯏꯀꯣ ꯑꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯗꯧꯅ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤꯅ ꯍꯥꯏ ꯑꯗ ꯃꯣꯏꯁꯤꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨ ꯐꯠꯇꯕ ꯂꯝꯕꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯅꯨ ꯕꯗꯅꯥꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯣ ꯀꯩꯁꯨ ꯐꯪꯉꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ